Mayambu ahanba maktada kanglele pung original gi maikadagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira pa wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomadamna like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda adomadamgi phone da phangna bagidamakta adudi wari se hongna batokjaraki thawdo sing asidagi na matam khara kuirabagi tungda sengba thokhiba wari amakapni ai giming deba kawi ai ko gi mung ase hana dagi hongna nomagi sara khara khara talaka sasa bai mung amakapni ai ko gi lairaga si sangna lai ꯑꯩꯈꯣꯏꯒꯤꯅ ꯂꯩꯔꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯁꯨ ꯁꯥꯒꯩꯒꯤ ꯃꯅꯨꯡꯅꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯈꯛꯇꯅꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯁꯥꯒꯩꯒꯤ ꯏꯄꯨ ꯑꯃ ꯂꯩ ꯁꯥꯒꯩꯒꯤ ꯏꯄꯨ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ kidney fails oi hai madugi sumathakta mahaki masasi ahal laina soisilakpaga masasi pungson sonjilabani nongma numit ama babana sumna hai tabra maningi khurasi handa maraga si masasi ngamdaba yamna hinjilaba male e kari no hai risibo hanadagi adum ngamdraga leirabado amuk hinjilabro hinjile hai phare siado nangi sakto khara thuna loisilo ai sak lambana suloi hoi asi hairaga sagadu imana prap thonglei baba sung yahtanggi matungda pothaba sanglagi haidana pothaba sanghore ai sulairaga sedumak makhata na paduna lehowi asumna rairaga se pana matam asi supung 12 makhai kare hinsilaklei as matam asi ayong hek thingsingkhida phare ai su tum thana batawrage asi hairaga isi tumba sanglagi haidana hek torokpa matamda aikhogi sorok matai da horiba wa pareng singasi maside sida kanagumba ama laibagumna sop launa wa mayam singasi anthatpugumna makhol khara su tarakpani tarakliba makhol mayam singasi karino haidana wakhalda su khalli kaino da yanthaliba wa mayam singasi bu karino haidana wakhalda su khallaga isedum tumina leirami ngai haktanggi matungda wa mayam asi kanagumba amana suru nairaga naithekpagumna makhol khara so muk tarakpani tarakliba mayam singa siagi sada wakhalda khara khajikti wakhalda su khalli thongala sida hori bo apal mayam singa si ahingi matam asida kanagumba amana muk yan thalaba jala baba da hepetang thoklaga yingminaru sira khangdi baba da thoklaga yingminabana phaganida haidana si baba do kauri asumna baba do kokthulaba matamda baba gai ga si plap thok tuna yingminai baba na hairakhi hai nang bu kaidawrage baba sida kanagumba amana wapal asi yanthatpagumna makhol khara su tarakpa hai kanagumba ama tawiramlo lause khara thuna sango asi hairaka baba gai ga si plap puna sangminarakle ngai haktanggi matungda baba ibani gi tung thangba saruga somsida muksu makhol ama kok lauraga makhol khara su muk tarakpani handa mukti baba su makhol adu taraklaba male babana kaino da tarakliba makhol asidi kok launa kanagumba ama lakpagumna makhol khara su tara ida baba asini ngasai makhada gi gi sasi ningjing mangjing naraga baba amutang koktholaga yingminagi haidana thulai basi law khara thuna sangsilasi haidana ipai sasi prap sangsilakle asumnai khoisu imungda hek yoraba matamda baba su mahaki tumpham kada tumak tumba sangkhare adubu suru naithekpagi khonjel asidi aidi makhol asi tabaga isasi tumthaba su sungya hekta yaramde ngai haktangi matungda ise tumak tumthakre nongalamda gi mangda su maningda lairiba ibubokto masado anaba yadre haidana mangda su mahaki masasi seba taunaba mayam asi sinba langba tawrami mahaki hakchang asi su mayam namai thaba putholaknaba matamda aigi sadaibu bosi hinkalakpagumna aisi masasi lengbagumna kaigumba kharadi urakpani ku manung aduda aina su ibubo asi masasi hinkalakle
hingalai haibada mayam asinasu kaigumba amata hek tabikide. Asumna ibubu asi mathau mangam phajana pangthokpa loisinkraba matungda laikagi miyamsing asi sumagi magi thaba inkhang loina taunaba sangnaraklabani mayumda. Asumna aisi nongalakpa matamde mikap thoraklai. Aigi isasi mikap thorakpa matamda isasi kaya hainingde. As maninggi ibubu asi laitre haidana torambasi sibu pangkui gadabadi mankidreda. Pare laina tamba ama laksarasani. Asi hairaga isi wakhalda sukhali. Ngai haktangi matungda aisi brush tauba tholakpani. Babana sumna hairakhi. Ai, hauzik tawkotpada ngairibra? Baba, aisi hawkotpada ngairi. Ngasaina hawkotpa yaraba aduda nangna kaigino amuk tumsilibado? Kaino baba? Aidi hauzik waida hawkotpada ngairi. Nangbu hauzik ngihaktangi mamangda nangbu sumang asida lam tasingiba kainoma tawgum tawdaine. Baba, aidi ngasai makhaidagi sumangda kaigumba amatasu thokte. Mangol asida tholakpada ngairi. Aigi nakong asina seran turan taba oirambasu yai. Pare. Asi hairaka babado maningi ibubok masangamdre haidana lairiba ibubu adugi manakta na baba si sakhi. Asum tawdana numit nini humni mukti aisi lairika si thiengna paabada wapal lairiba maike sumda shuru naiduna sapagi khonjel ase adumak lepa leitana aisi adumak tarakpani. Tarakliba khonjel mayam asi aisu haifam tawphanga amata khangde. Baba, nahan makai wapal marum asida shuru nairaga sapagumna makhol khara tarakpasi aidi sasi onthok naina khidreda. Baba su makhol sing adu adumak tai hairakhi. Maduda imana su asumna hairakhi. Handa maraga si maningi ikudona si ikui gadaba mande sakina mayama si loin angakpa phanglabani. Baba na su hairakhi. Handa maraga si sak ngalu haidana mayama si haina upani. Asu onthok na su tangkreda. Sagai gi mi sibai basi. Yare si enjina su kasu thoina khaluragum siare. Magi matam yoraktana loina sakadoribani. Adubudi sumba aduda sagai gi mi siba haibasida bu nungai bana tedana adugi wanida. Adugi di summi. Adu yare si enjina wakhala si so khalagumsi. Asi hairaga khoisi adumak lairami. Numit ni humni lairaba matungda ibuboga si santhya yasanglapa matamda laitre haidana wa lawrakpani. Aikhogi imung asi su baba ga ima ga khoi ahum khaktani. Baba ga ima ga do asiba hangloge haidana sakhi. Aisu isasi kithi kirum tawraga lehowi. Asumna ngihaktangi matungda numidang tasilaklaba matamda poloi basi puthokre. Pung yaidana sakhibado agi sada yamna kijahawi. Baba ga ima ga na pung yaidana sakhibado madu satringai matamda baba ga ima ga su yumda khara thuna lakpani. Maduda baba na sumna hairakhi. Ibunga namana sang ngihaktan lehokho aidi saba tawbasi mangphau patang kumluge. Imana su pungkui kuina lairakano haidana haiki. Baba su hoi haidana baba su adumak thoki. Asum tawdana ima ga igasi seba se mapung phana loisindri phawbadi sak saba yadri. Asumna pung 12 makhai tasilakpa madugi matamda seba tawbasi pungloi loisilaba male. Baba se prap lakpani. Seba tawba kumluba miyosing ado. Asumna baba gi masasi phing na laklay. Aduga baba si thong asi hangdoklo haidana yamna kana kaurakpani. Baba na thong asi hangdoklo haidana kaurakpado ima di pakna tade. Ima gi masasi kharasu tumtharuraba male. Ima baba na kauri male. Asi hairaga isi ima do hogdoklay. Aduga ima gi masasi mapalda khara thuna thokre. Ima na mapalda hek thokiba matamda baba gi masasi mahaki tungthangba sarukta kanagumba ama lairami hai. Ima sum mangoldagi khara laptang no ubani. Imana kaino aduda kanagumba ama lairibado kanano adubo? Hai kaidawrage ne? Tungthangba saruk aduda kanagumba ama lairibado aidi ureda. Baba su tungmang laithok tuna yengi hai. Adubu kanagumba amata lairamde hai. Babana hai laitise. Aduga nakhota pairaiba phiduna karino? Asigi phi ase carpet ni. Aduga inaba phi amasu yaurakpani. Adude kaidawdoiba? Ai sungasai. Aikhoigi kakagi mahake phi ado afa mayam ama hapi.
aduna phi khara si thanaraga dum tumna su yaidana as yare se kai gi pusilai bano aidi onthona pamja khidre nangna pamdabagi wani aidi pusilayadana thamamuko aidi amna talli baba ga ima ga nangang riba mayam singa doi su tarami maduda ina as kaino baba na tora ibasi yu su thagal amale mapal da prap thoi mapal da hek thola ga wari watai sanariba baba ga ima ga wa mayam mangang riba mayam singa do aisi thola ga kai kaino khara su tarami maduda baba da ima na sun haiki yare ko phido thanamu aidi amna talli asi bada puthokhi ba hap ki ba phido bu pusilai bado kai gino yare si asasida yalamage asi hairaga baba na phido sambalda yalami ngai haktangi matungda baba si iru mai thalu jaba loisilaba matungda mahaki maphamda tuma potha ba sangkhri no ngalaba matamda ngarang pusilapa phi asi su mai thagani habaga loina kaurabani ima su mahaki thabak subam thokpa dumak suba satli baba su mahaki tawbam thokpa dumak tawraga dumak satli numik kharani leiraba matungda khosi asti hayeni haibagi numit ado simbalangba mayam ama tawrapa matamni ai su asti maphamda simbalangba khara yaurami numidang wairam yaurakli ai khosi hayengi sain sang thongnaba arapada lakpa miusing arapada gi lakpa miusing sanaba haidana khosi korphu konai mayam sing adu honba khotpa loisilaba matungda si yumda halakpani yumda halakpa gi lambi asida thongal wai sida kanagumba ama leplaga leirami phijau illaga kanagumba ama musin muna lepaga leirami bado ai su uba matamde sasi tuga khyok sungkhiba khangaude isasi wakhalda su jaja yamna khali kainoda sida phijau illaga kanagumba ama leiribasi sibu karino haidana isi wakhalda su jaja yamna khallaga adum tumani yenglami lambi asi su numidang wairam matam moibaga kanagumba ama tasu lakti ai si misaga dugi mamang wairam na khara thuna prap sakhalli aduga misaga du hendoraklaba matamda isi tung laithok tuna mungtan yengge haidana yengba matamda laikhidra bai bubo adu madu oiduna leirami ai si madu oirambadu dei sasi swai laukhiba phawraga aigi sasi yamna kana laurami madu dei mana prap tholaga hai kaigino imung da sanglake haidraga du yamna kana lauribado imana adum hek hairapa matamda gi sasi wakhal lakli mangda hoji ungi haktangi mamangda leiramba misaga du amuk leiramdre tawriba pumnamak sing asida gi sasi gyan ga pungmang manglabani ima gi manakta khara thuna sangsilli aduga sumna swairami ima hojik ni haktangi mamangda sida kanagumba ama leiramlibani hai wakhalda siranana pungkhalda khanjinganu yare bungo khara thuna sango asi hairaga isi prap imagi manakta sanglai wakhalda su ka hena mata su khanjingki batawdre asumna numidangi matamni babana su asumna rai hayeng di asti namitni paisa tha sena sisu marang kaina laiti nangdi tharuranu yare ayuna thaba sanglage hoi adum ne hek tawrasi handa marakse suba sapasu ikan kanade hoi ni adune yare si ai khakta tharage nangdi tharuranu yare asi hairaga wari watai sanaduna leiringai matamda mapaldagi babagi ming asi yamna kana kaurakpani kaurakliba misaga du kanano haiba mata su khangde baba su ai kaubra hairaga munna tarami aduga babagi masa se kanagumba mana kaure haidana prap thoktuna yenglubani adubu kanagumba mata leiramde haidana baba se muksang lakhi babana ai se kanagumba mana kaure haidana prap thokubane adubu kanagumba mata na muk kauramde hauji kaukhibadubu ai gi mingna tabro babana sun hek hairakpa matamda imana nangi ming kaubugumna di tawki adubu mayek singna di tahodre as onthokani da thoklaga he inglubadana kanagumba mate hek leiramde asumna baba gai khoiga se wari watai sana dana saga se muksa tharami sak sabalo silaglaba matam masida maning oirakna kanagumba amana baba gi minga siamna kana kaurakle ai shukari no hadana wakhala se hapiti khalli baba na igi ming kaurabra haduna baba mahaki masana swaisai ai gi ming kaubugum maning thangba saruga somsida tabugum tawini ai gi ming natro kauraise ngai haktang ki matungda kauramliba ming adu su sapekta lepki baba gi masa silai ta phamso amata khangdrabani asumna imana baba da haki yare se nangi sak saruk singa do loina sathok naraga pathana ro yare
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯄꯣꯊꯥꯅꯕ ꯆꯪꯂꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯣꯏꯅꯔꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯂꯥꯛꯅ ꯈꯣꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃꯗ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯅꯔꯤꯕ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯛꯇꯅ ꯈꯣꯡꯕꯒꯨꯝ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ꯫ ꯑꯁ, ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯈꯣꯡꯏꯗ꯫ ꯇꯨꯝꯊꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯇꯨꯝꯊꯕꯁꯦ ꯄꯥꯛꯅ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯝꯕꯜ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤ ꯑꯃ ꯀꯟꯗꯅ ꯐꯤ ꯑꯃ ꯐꯧꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯦ, ꯑꯗꯨꯒ ꯉꯛꯁꯨ ꯉꯛꯏ꯫ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯤ ꯐꯧꯕꯒꯨꯝꯅ ꯐꯤ ꯀꯟꯗꯅ ꯇꯧꯔꯤꯕꯁꯤ ꯁꯤꯕꯨ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯐꯤ ꯀꯟꯗꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯕꯥꯒꯤ ꯃꯃꯪ ꯃꯍꯥꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯕꯕꯥꯒꯤ ꯀꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯕꯕꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯕꯕꯥꯒꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯌꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯧꯗꯣꯛꯂꯦ꯫ ꯏꯃꯥꯁꯨ ꯃꯁꯥꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯕꯕꯥ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯅꯒ ꯍꯧꯗꯣꯛꯑꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯤꯔꯝꯒꯅꯤꯗ." "ꯕꯕꯥ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯊꯕꯥꯛ ꯃꯄꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯁꯛ ꯑꯃꯅ ꯐꯝꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯏꯄꯥꯗꯤ ꯏꯁꯥꯁꯤ ꯃꯤꯍꯨꯜꯒ ꯍꯦꯛ ꯌꯧꯔꯨꯔꯦ꯫ ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯤ꯫ ꯅꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅꯁꯨ ꯂꯩꯔꯝꯂꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯃꯤꯀꯞ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯣꯏ ꯕꯕꯥꯅ ꯏꯌꯥ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯃꯤꯀꯞ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯄ ꯉꯝꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯝꯂꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯤꯡꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯕꯕꯥꯁꯨ ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, "ꯕꯕꯥ, ꯎ ꯃꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯤꯟꯊꯣꯛꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯨꯗꯦꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ?" ꯕꯕꯥꯗ ꯑꯩꯅ, "ꯕꯕꯥ ꯀꯤꯔꯣꯏꯗꯕ꯭ꯔꯣ?" "ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯔꯤꯕꯅꯣ? ꯂꯥꯎ, ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ" ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒꯁꯤ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯁꯨ ꯀꯤꯔꯛꯂꯕꯅꯤ꯫ ꯕꯕꯥꯁꯤ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯩꯗꯤ ꯊꯣꯡꯒꯥꯜ ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯏ꯫ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯐꯤ ꯑꯃ ꯏꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯑꯩꯁꯨ ꯎꯔꯛꯄꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯦ꯫ ꯕꯕꯥꯗ ꯑꯩꯅ, "ꯕꯕꯥ, ꯑꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯕ, ꯃꯩꯗꯣ ꯑꯃꯨꯛꯇꯪ" ꯍꯥꯏꯗꯅ ꯕꯕꯥꯗ ꯃꯩꯗꯣ ꯀꯥꯞꯍꯜꯂꯒ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯕꯕꯥꯁꯨ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ "ꯏꯕꯨꯡꯉꯣ, ꯂꯥꯎ, ꯈꯔ ꯊꯨꯅ ꯆꯪꯁꯤ. ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯩꯅꯣ ꯋꯥ ꯈꯔꯁꯨ ꯈꯟꯅꯁꯤ" ꯍꯥꯏꯔꯒ ꯕꯕꯥꯒ ꯏꯕꯥꯅꯤꯒꯁꯤ ꯄꯨꯔꯞ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯏꯃꯥꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯝꯕꯜ ꯄꯔꯦꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯂꯩꯇꯕꯁꯨ ꯃꯥꯜꯂꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗ ꯑꯩꯅ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ꯫ ꯃꯗꯨꯗ ꯏꯃꯥꯅ, "ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯝꯂꯣꯏ. ꯅꯪꯒꯤ ꯅꯐꯝꯁꯤꯡꯗ ꯄꯣꯊꯥꯅꯕ ꯆꯪꯅꯔꯣ ꯌꯥꯔꯦ" ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒꯁꯤ ꯄꯣꯊꯥꯕ ꯆꯪꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯁꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯐꯖꯅ ꯇꯧꯔꯦ꯫ ꯑꯁꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯁꯣꯔꯥꯠꯀꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯀꯀꯥ ꯑꯃꯒ ꯑꯩꯒꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯕꯥꯇꯣꯟ ꯇꯧꯕꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯇꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯁꯤꯟꯕ ꯂꯥꯡꯕ ꯀꯩꯅꯣ ꯈꯔꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕꯗ
Yumda halakpa matamda thongal mapa asida kanagumba misak ama leirami. Aisu isada kaya thoidokna amata khanba tauda dumak lakpani. Manak naksilaklaba matamda swai laun hekta mangki miyoy ado leiramdabadudagi sa singakle. Kainoda hौजिक ngihaktangi mamangda sida kanagumba ama lehobadaine. Aduga karigumba amata leiramdribasina karigi. Hairaga wakhaldasu khalli. Aduga prap sanglakpa matamda tungthangba saruga sida kanagumba amana khubak khurakpagumna makhol kharasu tarakpani. Mai leithoktuna yengluba matamda kanagumba amata leiramde. Hौजिक ngihaktangi mamangda kanagumba amana khubak khurakpataine. Aduga karigumba amata su leiramde. Karino sina. Hairaga wakhalda khalakpa matamda mang thangba saruga sida muksu khubak asi porprok launa khurakpani. Maduda sumaya se phalai thoktuna he yengsiluba matamda misak ama phijau ilaga salibada surakpani. Maduda su wakhal ase khanjana raga kanano haidana muna yenglei. Asumna hek muna yenglaga ase tumina leiringai matamda misak ase mamai tapna leithorakpani. Misak ase tai kanagumba amata oiramde maning thangbada ngarang nahanda sikiba sorakidamakta sinba langba tauriba ipudu oirami. Masamana ifa pharaga aingonda muna yenglaga leirami. Matawududagi sasi amna kana lauraga dumak wan thakari. Aina gyan tarakpa matamda babaga imagana aise phajana senaduna leirami. Aduga babaga imagana sumnang lakhi. Ibunga kaidauragi nangi nasado yamna kana lauribadu. Ima aigi sasi mataw karamna sida pamunga sida leiramlibanu. Nangi nasado yamna kana laurakpadudai khusi. Napaga aigana nang mali haidana prap tholakpani. Aduga nangdi thongal asida natomda hekta taraga leirami. Asaidi hौजिक ngihaktangi mamangda ukhiba mayam singado karino aibo asengba makira dubu babaga imaga da hौजिक ngihaktangi mamangda ukhiba mayam singado loina tammi maduda babana sumnairakhi kariginoda maningi halasina leitraga khoi swai tamnari basi soroga sida sungarang nahan yamna kana sapu kana makholasi yamna tarakhibani babagi wafam aduda ina suwakhalda sumna sukhalli nahan babana porakpa phiduna maram oiraga tauribra natragana karino aise wa ngang sumakha tana mata hek ngang khidre numitumadi aise dumak pothare mangda su ipu ase laklaga aigi phiado kadai aigi phipiro haidana ipu ase yamna kana ingonda hirami maduda su ipu asigi manakta naksimba taudana aise question siali ipuna su aigi phiado piraklo aigi phiado khara thuna piro haidana ipu ase yamna kana hairakpani. Masigi matungda aigi sase question senduna duma khangbani. Mikap thorakpa matamda isa pungba humangna pungluplammi. Pung ado aina yengluba matamda ahinggi pung 2:30 tarami. Pung asidi. Mikap thorakliba sisu taana ma ikai na hekta thoraida. Hौजिक aina mangda ukhiba mayam singadubu tasingna tauribra natragana mangda mangibasi aigi sada taibangda tauriba pumnamak singasiga sabek manaida. Fare makha tana pothanaba taurage haidana pothanaba taurage haidana isimit asi usinba horakpa matamda mamang thangba saruga somda aigi mingasi deba haidana kanagumba amagi nupa amagi khonjelda yamna kana kaurakpani. Maduda aigi sasi tusu yamna sungi ahinggi matam asida aigi mingasi deba haidana thongal asida kanagumba amana kauraklibasi asibu karino haidana wakhalda su khalli ngai haktang lairaba matungda nupa amana yamna kana nokhedana lambi sorok asida satpagumna makhol khara su tarakpani tauriba pumnamak sing asiagi sase kibe mandana kok asi phi khumduna khangle asumna nong asi pungan ngalaba matamda babaga imaga siwa khara su khanarami ngarang tauraiba mayam pumnamak sing ado karino aduga hौजिकsu sorat ase mapung phana su loidri tamnariba sina karigino haidana khusi wa khara su khanabani maduda ina babada sum haiki baba thongal asida handa marak taurakliba mayam pumnamak sing ase agi wakhalda babana asiba numit haibadi hibagi mai thaba numit aduda pusilakpa phi aduna maram oduna tauribra imana sumadugi waramba su yai haidana baba dairami baba sumadu oiramba yai haidana prap thoklaga phi ado koi thirami
ꯑꯗꯨꯕꯨ ꯐꯤ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯤ ꯑꯗꯨ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ꯫ ꯕꯕꯥꯅ, "ꯏꯁꯦ, ꯀꯗꯥꯏꯋꯥꯏꯗ ꯐꯤ ꯑꯗꯨ ꯑꯩꯅ ꯊꯝꯈ꯭ꯔꯕꯖꯥꯠꯅꯣ? ꯐꯤꯗꯨ ꯑꯩꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯊꯅꯝꯕꯅꯤꯗ"꯫ ꯕꯕꯥꯒ ꯑꯩꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯐꯤ ꯑꯗꯨ, ꯑꯗꯨꯒ ꯐꯤ ꯑꯗꯨ ꯑꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯈꯔ ꯊꯨꯞꯆꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥ ꯏꯕꯥꯅꯤꯅ ꯐꯤ ꯑꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯩ ꯑꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯃꯩ ꯊꯥꯗꯣꯛꯄ ꯃꯇꯝꯗꯁꯨ ꯄꯥꯛꯅ ꯆꯥꯛꯇꯦ, ꯐꯤ ꯑꯗꯨꯁꯨ ꯈꯔ ꯊꯥꯕꯅꯤꯅ ꯐꯤ ꯑꯗꯨ ꯍꯟꯁꯨ ꯍꯜꯂꯤ꯫ ꯕꯕꯥꯅ, "ꯏꯁ, ꯃꯩ ꯑꯁꯤꯁꯨ ꯄꯥꯛꯅ ꯍꯦꯛꯇ ꯆꯥꯛꯇꯦꯗ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯣ, ꯀꯦꯔꯣꯁꯤꯟ ꯈꯔ ꯄꯨꯊꯣꯔꯛꯎ, ꯃꯩ ꯑꯁꯤ ꯈꯔ ꯉꯔꯪ ꯉꯔꯪ ꯂꯥꯎꯅ ꯊꯥꯛꯀꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯀꯦꯔꯣꯁꯤꯟ ꯄꯨꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯃꯩ ꯑꯁꯤ ꯈꯔ ꯇꯨꯝꯅ ꯆꯥꯛꯅꯕ ꯍꯥꯏꯗꯅ ꯁꯤꯡ ꯈꯔꯁꯨ ꯌꯥꯎꯍꯜꯂꯒ ꯑꯩꯈꯣꯏꯁꯤ ꯕꯕꯥ ꯏꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯐꯤ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯁꯣꯔꯥꯠ ꯑꯗꯨ ꯐꯖꯅ ꯌꯥꯎꯔꯤ꯫ ꯃꯩ ꯑꯗꯨ ꯍꯦꯛ ꯊꯥꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯕꯕꯥꯒꯤ ꯃꯁꯥꯗ ꯃꯥꯡꯂꯥꯛꯅꯕ ꯇꯧꯔꯝꯕ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯔꯛꯀꯣꯟꯁꯥꯡ ꯑꯁꯤ ꯈꯔ ꯈꯔꯗꯤ ꯃꯊꯤ ꯈꯔ ꯈꯔ ꯐꯣꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯇꯝꯅꯕꯃꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫